Arambai News Guwahati da Maithelongi pau tabiba singbu yan hanbu maktada chingangbam Suzitrani na kurumjari. Hozing asigi samlappa mariba pau sing lobirasi. Assam da chathariba thabak lobugi khongjangi mayokta mimanadraba singna wakat thangalakli. Hogiba yumsagai sanamit state government ki department singi tongan ba thakta leiba grade 4 famgi damak chathakiba recruitment examination da clear tawrakraba namasweraba mimanadraba candidate singna Assam lenga ki mathakta chekshindaba amadi laithokpagi maral siraduna CM gi special vigilance cells da hogiba December 13 da case ama thangalakhi. Case asi state asida lariba mimanadraba singi oina thabak toriba divyang mans Assam gi mayokta thangalakibani. Recruitment process ta divyang mans na athingba amadi apanba kaya pi hainasu wakat asida mayek sengna palli. Kamrup Metro की Chief Judicial Magistrate की कोर्ट ना असम पुलिस ता AIUDF की चीफ बदरुद्दीन आजमल की मतकता केस अमा पाननबा खंगलखरे हिंदू यूथ मैरिज की मतंगदा AIUDF की चीफ असिना हंदक तंगांग की बवंगांग अदुगी मायोक्ता केस पाननबा कोर्ट ना पुलिस ता हाइरखिबने हौकिबा दिसंबर 13 दा इंडियन मिलिटरी एकेडमी IMA देहरादून दगी पास आउट तौरख्रबा गुवाहाटी दगी लेफ्टिनेंट राकेश सनसंबु मसागी लेफम बेलतोला पाथरकुसी मणिपुरी लेखाई लूप गुवाहाटी न सिन लांगदुना तरामना ओपगी थौरम ngarang पांगथोखरे चही कुंतरुक सुरबा राकेश सनसम मोहेंद्र अमदी सनसम रीता देवी की मचानुपानी कोरोई कांदी कसार असम दगी हौरकपनी हौजिकना गुवाहाटी द लेबनी थौरम असिदा चीफ गेस्ट ओइना थोकचोम ब्रजगोपाल ऑनररी कैप्टन जयमनी कैप्टन ज्योति मोहन ऑनररी कैप्टन नंदकुमार सुवेदार मेजर राजकिशोर सिंहना दायित्व फमखी ऑनररी सुवेदार मेजर ओखम प्रिय धजना लेफ्टिनेंट राकेश सनसमगी मरमदा वांगांखी लोइनना पाथरकुसी मणिपुरी लेकाई लुप की एडवाइजर कोनसम बाबू अमदी सोशल वर्कर अमसुंग उमाखो कामरूप असमगी प्रेसिडेंट येंखोम उपेंद्र नसु पुंगनिंग वाखल थोगतनिंगाई ओइबा वाफुम कया फोंदोखिबगा लोइनना राकेश पुसु थागतपा फोंदोखी राकेश सनसम केंद्रीय विद्यालय हौरकपने NCC दा अमदी साना खोनबगी मसाना कयादा एवार्ड फंगलखरबा मिसकने APM असम होजाइगी मेंबर तरामा थोइदा तोंगान कैटेगरी दा भारतीय दलित साहित्य एकेडमी न्यू दिल्ली ना एवार्ड पीदुना इकाई खुमनखरे डॉक्टर अंबेडकर नेशनल फेलोशिप एवार्ड फंगलखिबसिंगी मरक्तगी पुखरंबम कामिनी हावरंगबम गोपाल सापम बाबू पिशक मुतुम कुंजबिहारी नोंथोंबम ब्रजबिधु पुखरंबम ब्रजमणि अमदी तावरेम मनीषना याउरी महात्मा ज्योतिबा फुले नेशनल फेलोशिप एवार्ड फंगलखिबना नोंथोंबम कमल अदुगा सावित्रीबाई फुले अमसुंग नेशनल एवार्ड फंगलखिबसिंगना पुखरंबम ओंबी सुमति तावरेम ओंबी बृंदा अमदी पुखरंबम ओंबी इंद्रानी याउरी हौकिबा दिसंबर 13 युमसगैसन नुमित मालेमगी अपुनबा मैतै लाइनिंग लुपकी लुचिंग पुरेल सायोनबा खुमनगी लमजिंग मखादा लुबसिगी मसा लोइसंग दुलभ सेरागी थौमिसिंगना सिनलांगदुना चिराकीदा लैबा तोंग्ब्रम काउरेल मैतैगी युमदा मियोय कुंथ्रामुकना मैतै इनात लाइनिंगदा हंजिलकपगी 93 सुबा सरी वासक परि हनबगी थौरम माइपाकना पांगथोखी ngarang Guwahati gi Narangi railway station da yamnamak nungaitaba thokdok amoina maidegi mayek naiba phanek setpi chahi yankai muk suragadabi mau amagi hakchang taduna leibagi photo viral oirakhi jab chaba details maksu palakhide adubu masak khangbiba yarabadi pau pibira u haina social media da thadorakpagi message ama ngarang numidang viral oirakhi अदुबो हौजिक फावबदा Arambai News Guwahati na थिगतचबदा फंगबा रिपोर्ट मतुंगिना ngarang lai kitrabi nupi asi Nagaw Girls College ta associate professor oina Sanskrit department ta thabak tawbani mayumna Silchar dagi ni Bisnupriya Manipuri da yum panbani hairi haujikna Guwahati da flat amada leibani mahak train dagi kumtharakpa matamda panduna tusindadagi track ta tasinduna train makhada changkhibani amadi laibak thiba thodogasi thokibani hairi Guwahati University dagi Sanskrit ta gold medal laurakhibi Sanjita GC College ki retired professor Birendra Sinha gi machanupini aduga mapuroibagi mingna Ranjit Singha kawi Prasar Bharati da engineer oina thabak tawbani hairi
Laimarol Khorjaikol Laikol Manipur na Sinduna ngarang Chongtham Bimola Basanta Award English ingani kunithoi Manipur Press Club ki auditorium da khusinabagi thoram pangthokre. Manasi Professor Dongmaithim Tombi Singh da PK. Thoramasi ki Chief Guest na Manipur Lenga ki Planning Department ki Deputy Chairman Sorokhaibam Rajen, President na Laikol ki President Ketrimim Subadani Amadi, Sahitya Academy Manipur Language Advisory Board ki Convener Dongmaithim Kiran Kumar na Guest of Honor oike. Chief Guest na Aiba Singh na Lebaki ing tapa peaceful loiba mafam ama oinanaba ihaningbagi wafam phongtokhi. Saknaraba Aiba Singh, Dr. Thokchom Chandra, Prahlad Sharma, Ajit Kumar Sharma, Dr. Chongtham Narendra, Dr. Rajkumar Gunachandra, Pukhrambam Biren, Amadi Mutum Ramani na chingba su saruk yakhe. Thoramasigi welcome address Laikol gi General Secretary G.A. Khanapriyana PK. Manipuri Short Story Society India gi Secretary T.H. Sarad Kumar Singh na All Jiribam Working Journalist Union gi office ta ngarang pangthokiba pawgi mipam amada Sinam Tonubabu Memorial International Award English ingani kunithoi Muthum Ramani Devi Kaisampat Thokchom Lekai Imphal na iba wari macha phongamdraba China kholda piragani laukthokre. Award asida seloina lupali Singh tara amadi citation amasu yauri. Manasi Lakliba December Kunmanga Degina Kuntaret Fauba Siletalaiba Manipuri Cultural Complex the Pangtukadoriba Kunmapan Suba Society Asigi General Conference the Kusinagani Hairi. STDCM gi Thomi Singh na Minister Amadi MLA Singhi Yum the Thomjilaga Memorandum Pishin Bagi Saruk Amoina Ngarangsu Mayang Imfalgi MLA Kongkham Rabindra Singhi Imfalgi Babu Paradalaiba Quarter da Thomjin ki Amadi Memorandum Amasu Pishiladuna Yelhomi Maitei Miteibu ST lista Chalhanaba Hotnabiu Haina Kana Taksin ki. District Administration Jiribam na Taruk Subamyam gi Numit Jiribam District Yoina DC Complex Singdong Lekaida Pangthokre. Jiribam gi ADC Jamson Hang Singh SDPO Jiribam D Inaubi Singh Ngasepam Kiran Kumar Singh DGM MSP DCL M Devanand Singh SDC Borobekra Amadi Atay District Level Officer Singh Su Garangi Thoromasida Saruk Yake. Additional DC Jiribam na Amamam Toina Miam gi Wakata ki Bagaloina Manilina Department ki official Singda Mokugi Kudong Chadava Singh Yengsinaba Hai Ki. Minority ethnic communities of Tripura Problems and Development Deficits Haiba Hiramasida Numitnini gi workshop ama OKD Institute of Social Change and Development Guwahati Amadi Department of Political Science MBB University na Sinlangduna Ngasi Amadi Hayeng Habadi December Taraturk Amadi Taratareta MBB University Agartlagi Academic Building gi Seminar Hall da Pangthoklagani. Ethnic Community Amamamdagi Mihud Anina Apex Body Amagi Banner Makada Workshop Asida Saruk Yagani. Manipuri Sahitya Sabha gi Maikaidagi Sabha gi General Secretary T.H. Nilkumar Singh Amadi Executive Member Wangkhem Biramangolna Manipuri Purup ki Mihud Oina Workshop Asida Saruk Yagani Hairi. Indian Army Changnanabagidamak IIT Entrance Examination fail oire haina mama mapada oidubangang kiba NDA gold medalist amagi warini. India da yamnamak lemzaningai oiba university da tamba haibasi yamnamak ikai khumnaningai ni. Karigumba matamda mama mapa oibasingna macha singbu makogi apamba line aduda tamhandanaba mama mapagi apamba line da tamhanba kaya ama yauri. Piwa masidani NDA gi gold medalist Gaurav Yadav na maki mama mapada IIT entrance ki result adu losinduna thamlamdrabade ngasi mahakna phangliba gold medal asi phanglamloi haina phongdorakhi. Haukiba yumsagaisan numit NDA gi chamaga nifumdoi suba course da President's gold medal piduna Gaurav pu ikai khumnakhi. Gaurav angang oiringaidagi yamnamak phana haurakpa mahiroine. Academics ta grade 1 na phanglakpada natana school tamlingai sana khonabadasu athoi ehen oirakhi. NDA gold medalist asina Reverie Haryana da laiba Kerala Public School da mahaki schooling haurakhi. Makna 10 grade examination da top torkibada natana 12 grade board examination da su chada marfutra taruk phangduna mai paklakhi. IIT entrance examination da mahak yamnamak phajana mai paklakhi.
अदुबु मदु हाइदोक्तना फेल ओइरई हायदुना गौरवना माकी ड्रीम इंस्टीट्यूशन नेशनल डिफेंस एकेडमी दा तंब फंगननबगिदमक दिल्ली की कॉलेज अमदा लाखी नेशनल मीडिया मग वरी सानबदा महाकना IIT एंट्रेंस एग्जामिनेशन पास तौकी हाइबसी कोना थंगदा फोंदोरखिबनी NDA एंट्रेंस अनिरक पास तौजरबसु SSB दी महाकना अहुमलक सुबा होटनबदा माई पागलखी हाइडी China zero COVID policy dagi handorok pasi achoba singnaba ama haibadu oirakle. Micha miyamna lambida IV drip kapna chingbagi saktam uwa fanglakle. Sahar singda medicine watpagi awaba mayoknaba tanatana hospital singdasu medical staff fawba COVID ki tamthiraba phibam kaya mayoknaba tarakle. US ki intelligence ki matungina ngasi China da thokliba thong singasi China gi bioweapon program ga mari leinei haibagi maral sirakle. Nakalamaromda China gi mafam kaya da thokliba COVID laichad asi social media da viral oiraktuna miyamna like piba hengalakpadagi like piba dasu athingba thamkre amadi cyberspace regulation su hena chitchin hankre aroibada asigi tentakpa maroiba pau khara Sahi tarahumdo gi nupi macha ama rape togduna hatopagi case lana handle tawkhibagi damak CI dina case register tawkhraba amadi thabaktagi suspend tawkhraba darangi hanagi SP da Guwahati High Court na bail pikre Gwalpara gi Lakhipur da samu lamsa mayamna highway da leiba gari singda landaduna miyoi ahum hatkre makogi manungda tha tara thait khakta suribi nupi macha amasu yauri NDPP की लुचिंग बना Nagaland Assembly की मिखल नागा प्रॉब्लम की सॉल्यूशन लेइब खंगदे लेइतब खंगदे Assembly मिखल दे पांगथोक्तब यारोय पांगथोक्नबा खनबा हौरे हाइख्रे नमामि गंगे यूनाइटेड नेशंस की मालेम पुंबगी ओइना ग्राउंड ब्रेकिंग खोंजंग तरागी मनुंगदा अमा ओइना सकखंख्रे G20 समिट की सरुगम ओइना युम्बु ओरिबा इंडियाना थोगदोक चनी हेना इंडियाना युम्बु ओइदुना पांगथोकदौरी इंडिया दा पांगथोकदौरीबा अपुनबा थौरम चनी की मनुंगदा थौरम मंगादी असमना युम्बु ओइदुना पांगथोकदौरी इंडियाना अग्नि 5 न्यूक्लियर कैपेबल बैलिस्टिक मिसाइल की नाइट ट्रायल ngarang mai pakna pangthokre मिसाइल असना किलोमीटर लिसिंग मंगा की वांगमदा लेबा टारगेट सिंगदा हिट तौबा ngambagi शक्ति लेरी देश असि ngarang numidang wairam pung manga makhaimuk tabada pangthokibane Omar Abdullah no amukasu Kashmiri Hindu singi asokpada thum chaichiladuna habadi Kashmiri files na Kashmiri bu humiliate tawi hairakre matang asida Omar gi oina Hindu singasi Kashmiri nattabra haibagi wahangama lakli UK amadi UAE na Permanent UN Security Council da India yaubagi wafam sokolakli Bihar huge tragedy da sibagi masing kuntra mapan sukre adubu Bihar gi CM Nitish Kumar na yu thaklabadi siba tabani haiba wangang aduda miyamna warongna rakle External Affairs Minister Jay Shankar na Pakistan gi mathakto hulladuna terrorist Osama bu yoktuna thamlamba Pakistan na UN da leifam thokte haikre Home Minister Amit Shah na Karnataka amadi Maharashtra gi CM singa phaminaduna wari sanakrabagi matung Supreme Court ki order ma thoktriba fawbadi kanagumba amatana karigumba amata claim tawroidabani haikre UK gi Supreme Court na Nirav Modi gi appeal reject tawkre extradition case ta Nirav maithikre hojik Nirav ki oina legal option amata leitre haiba yai BBC gi TV show Top Gear gi oina episode ama namlinge car accident thoktuna hanagi English cricketer Andrew Flintop hospital da airlift tawba takre hojik kanna laikanari Istanbul gi mayor Ekrem Imamoglu public official ama ikaiba pirubagi tamak chahi ani jail da thamkibaga loinana political ban tawkre UN rights body dagi tanthoroklaba matung Iran na US ki mathakta maral sikibaga loinana US ki thong asi illegal ni hairakle US की खुजिल थौरांग मखादा UN की वुमेन ग्रुप तगी ईरान बु तांथोरखी तौबगिदि रशिया अमदि चाइना ना थौरांग असिगी मायोक्ता कन्ना लेपखी बांग्लादेश ना लेबा असिगी ख्वाइदिगी चावबा मुस्लिम पार्टी की चीफ सफिकुर रहमान फाखरे मिलिटेंसी गा मरी लिनबगी मरालदा महाकपु ढाका दा फाखिबनी सफिकुर निमित 3 निगी ओइना पुलिस कस्टडी दा थमनगनी
न्यूजीलैंड जनवरी इंग लिसिंग अनि मापन की मतुंगदा पोकपा कनागुंबा मियोय अमतदा हिदाक मना नत्रगा चुरुप न चिंगबा योनबा थिंग्रे अमदी फिफा वर्ल्ड कप फाइनल दा अर्जेंटीना अमदी फ्रांस सानरगने मैच असी लागलिबा दिसंबर 15 नुमिदांगी पुंग 9 मखाइदा लुसाई स्टेडियम कतारदा सानगदौरिबने ngasi goina di Arambai News Guwahati da Maitolongi paw sandokjaba matang asita loisinjaba ga loinana tabiriba singbu amukasu hanna khurumjari